Hi guys, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕꯅꯤꯅꯅꯦ, ꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕ. ꯑꯌꯨꯛꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯍꯥꯏꯗꯤ ꯃꯥꯏ ꯌꯨꯝꯗ ꯆꯣꯠꯄ ꯐꯤ ꯐꯧꯗꯣꯛꯀꯗꯕ ꯈꯣꯠꯀꯗꯕꯁꯤꯡꯗꯣ ꯑꯗꯣ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯃꯨꯡ ꯂꯣꯏꯁꯤꯟꯗꯣꯏꯅꯦ, ꯋꯥꯏ ꯁꯤꯟꯗꯣꯏꯅꯦ. ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯅꯣꯅꯦꯕ, ꯗꯥꯏꯕꯤꯇꯤꯁ ꯄ꯭ꯂꯁ BP ꯁ꯭ꯇ꯭ꯔꯣꯛ ꯄꯦꯁꯦꯟꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯇꯟ ꯍꯧꯕꯤꯔꯅꯤ, ꯑꯗꯒꯤ ꯁꯪꯒꯣꯝ ꯈꯔ ꯑꯃ ꯄꯤꯊꯛꯑꯅꯤ, ꯃꯥꯒꯤ ꯒꯨꯂꯤ ꯀꯩꯀꯥ ꯄꯤꯖꯗꯣꯏꯅꯦꯕ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. 이마, 아이싹 다가토하게. 내 라스코어를 등려 이제 무급에 나오게. 아도산 또 라스코어지만 다가토하게 아이바. 말랑 이거 많이 싸워 많이 소이저더니. ꯑꯩ ꯋꯥꯏ ꯁꯤꯟꯈꯤꯕꯗꯣ ꯋꯥꯏ ꯁꯤꯜꯂꯦ. ꯑꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝ. ꯋꯥꯏ ꯁꯤꯜꯂꯤꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯝꯃꯤꯁꯦꯀꯣ. ꯑꯩ ꯉꯁꯥꯏ ꯇꯟ ꯇꯣꯠꯄꯅꯦ. ꯑꯩꯈꯣꯏ ꯃꯥꯗꯤ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟꯅꯦꯕ. ꯑꯗꯨꯒ BP ꯁ꯭ꯇ꯭ꯔꯣꯛꯁꯨ ꯇꯧꯔꯨꯔꯦ. ꯑꯗꯨꯅ ꯃꯥꯏ ꯁꯤ ꯇꯟ ꯈꯔ ꯑꯃ ꯇꯣꯠꯄꯤꯔꯦ. ꯑꯩꯅ ꯇꯣꯠꯂꯒ ꯊꯝꯕꯅꯦ ꯇꯟ ꯍꯧꯕꯤꯒꯦꯅ. ꯑꯗꯨꯒ ꯁꯪꯒꯣꯝꯒ ꯊꯤꯠꯄꯤꯔꯒ ꯄꯤꯊꯛꯑꯅꯤ. ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ, ꯃꯥꯗꯤ ꯗꯨꯀꯥꯟꯒꯤ ꯍꯣꯇꯦꯜꯒꯤ ꯇꯟꯁꯦ ꯀꯌꯥ ꯄꯤꯖꯗꯦꯕꯀꯣ. ꯑꯩꯅ
ꯑꯩꯅ ꯑꯗꯨꯝ ꯄꯨꯔꯒ ꯄꯤꯖꯩ ꯁꯨꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯥꯁꯦ ꯑꯩꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯁꯪꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯍꯣꯇꯦꯜꯗꯩ ꯂꯩꯔꯒ ꯆꯥꯏ ꯑꯌꯥꯝꯕꯅ ꯗꯣꯛꯇꯔꯅ ꯍꯣꯇꯦꯜꯒꯤ ꯊꯥꯎ ꯆꯥꯒꯅꯣ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯒ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯈꯤꯇꯪꯕꯨꯗꯤ ꯍꯥꯞꯄꯤꯀꯣ ꯌꯨꯝꯗ ꯍꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯟ ꯍꯧꯕꯤꯔꯦ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯏꯟꯈꯥꯡ ꯑꯇꯩ ꯑꯇꯩ ꯇꯧꯗꯧꯕ ꯇꯧꯔꯅꯤ ꯑꯗꯩ ꯆꯥꯛ ꯊꯣꯡꯒꯠꯂꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯃꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯍꯧꯗ꯭ꯔꯗꯤ ꯆꯥꯛꯂꯥꯏ ꯍꯧꯋꯦꯕ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯀꯥꯡꯕꯨꯗꯤ ꯗꯣꯛꯇꯔꯅꯁꯨ ꯑꯌꯨꯛꯇ ꯀꯝꯄꯜꯁꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯧ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯆꯥꯛꯁꯦ ꯀꯥꯟꯅꯔꯒ ꯄꯤꯖꯧ ꯍꯥꯏ ꯌꯥꯔꯤꯉꯩꯗꯤ ꯆꯥꯡ ꯑꯣꯜꯂꯒ ꯄꯨꯡ ꯑꯅꯤ ꯂꯩꯔꯒ ꯄꯤꯖꯧ ꯆꯥꯎ ꯍꯥꯏꯕꯅꯦꯕ ꯆꯥꯛ ꯌꯥꯝ ꯆꯥꯁꯟꯕꯁꯨ ꯌꯥꯗꯦ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯗꯤ ꯍꯧꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯥꯎꯅ ꯄꯤꯖꯗꯣꯏꯅꯤ ꯑꯩꯅ ꯍꯥꯎꯅ ꯍꯧꯔꯒ ꯂꯣꯏꯔꯦ ꯁꯪꯒꯣꯝ ꯊꯤꯠꯆꯔꯒꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯧꯖꯤꯛ ꯇꯟꯅꯅꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃ ꯄꯤꯊꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯎꯅ ꯆꯥꯕꯗ ꯌꯦꯡꯉꯒꯦ ꯑꯩ ꯉꯁꯤ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯌꯦ ꯑꯆꯧꯕꯗ ꯍꯧꯋꯦ ꯑꯩꯈꯣꯏꯅ ꯀꯩꯝ ꯍꯥꯏꯗꯦꯗ ꯆꯥꯛ ꯏꯁꯤꯡꯗꯣ ꯅꯣꯏ ꯇꯧꯔꯣ ꯍꯣꯏ ꯑꯩ ꯑꯉꯥꯡꯈꯩ ꯊꯕꯛ ꯁꯨꯕ ꯃꯣꯏ 10 ꯂꯥꯛꯍꯧꯏ ꯑꯩ ꯄꯥꯔꯦ ꯑꯗꯣ ꯆꯦꯛꯇꯨꯁꯨ ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯑꯥꯗꯩ ꯆꯦꯛꯇꯨ ꯍꯟꯖꯤꯟꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯀꯥꯏꯅ ꯆꯥꯔꯦ ꯏꯕꯥꯅꯤꯒꯤ ꯆꯥꯛꯇꯣꯁꯤꯗ ꯍꯤꯗꯥꯛ ꯀꯌꯥꯅ ꯀꯣꯟꯅꯅꯤ ꯍꯥꯏꯒꯦ ꯅꯣꯏꯅ ꯆꯦꯛ ꯍꯪꯉꯤꯁꯦ ꯑꯩꯁꯦ ꯑꯗꯨꯅꯤ ꯂꯩꯗ ꯌꯥꯗꯕ ꯄꯣꯠꯇꯣ ꯂꯩꯔꯒꯅꯦ ꯑꯉꯥꯡꯈꯩ ꯁꯥꯔꯤꯅꯦ ꯑꯩ ꯂꯥꯛꯑ ꯄꯨꯔꯤꯅꯦ ꯆꯍꯨꯝ ꯃꯃꯥꯡꯕꯨ ꯙꯤꯔꯒꯤ ꯊꯣꯡꯉꯣ ꯏꯟꯖꯥꯡ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯂꯥꯛꯇꯧ ꯉꯥꯏꯔꯦ ꯑꯩ ꯆꯦꯛ ꯅꯨꯡ ꯈꯤꯇ ꯄꯤꯁꯜꯂꯨꯈꯤꯒꯦ ꯃꯣꯏ 3 ꯂꯥꯛꯄꯗꯨꯅ ꯃꯣꯏ 4ꯅꯤ ꯂꯥꯛꯍꯧꯔꯤꯁꯦ ꯆꯦꯛ ꯂꯣꯏꯔ ꯆꯥꯛ ꯂꯣꯏꯔ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯨꯅꯦ ꯑꯗꯨ ꯃꯤ ꯂꯥꯛꯑꯒꯁꯨ ꯐꯣꯟꯗꯣ ꯇꯧꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯝꯃꯤꯗꯣ 8794 ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯪꯗꯦ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯄꯤꯕ ꯅꯣꯡꯗꯝ ꯈꯣꯟꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕꯤꯔꯤꯁꯤ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯀꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯕ ꯇꯧꯕꯤꯗꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ
ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯒꯕꯔꯃꯦꯟꯅ ꯄꯤꯊꯔꯛꯄꯗꯣ ꯉꯥꯏꯔꯒ ꯑꯋꯥꯠ ꯑꯄꯥꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯑꯗꯨꯝ ꯂꯩꯔꯤ ꯌꯨꯝ ꯃꯅꯨꯡꯗꯤ ꯈꯔ ꯀꯪꯍꯧꯔꯦ ꯑꯗꯨꯕꯨ ꯃꯊꯛ ꯏꯍꯣꯍꯣꯔꯤ ꯆꯪꯕꯕꯨ ꯅꯨꯡꯁꯤꯠ ꯅꯣꯡ ꯆꯨꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯆꯪꯕꯕꯨꯗꯤ ꯂꯩꯕꯕꯨꯗꯤ ꯌꯥꯅꯤ ꯑꯗꯣ ꯅꯣꯡ ꯆꯨꯔꯛꯑꯒ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏ ꯍꯨꯒꯠꯂꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯂꯩꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ